Hello guys, ngasi di DSP Twitter miyam kita makta nungai ba video amusu puduna laksare ai ye thang budale piribasi koina film da koi thojong hedon sakhang naraba koi kwajak lapi de sendoi sabi haragana hena maming satpa aduguna ba koi che rina do miyam gi aphanda nungai raba wahang kya amadi dialogue kya acting kya masi miyam gi damakta kudol tamjagi sokibalan ki yorbasu miyam na ngakpi gani ado ise से कई लमदे युम पान वीडियो सिक्स से ऐसे उन पोले में कायदा ओली पोले में कायदा ओ इसा दिया और वैसे के सन पाम ले हो सन पा ओ मैं आमदा सिने से इसा बुआ चला से की सन पा हिता मिंगे को गे मो गया हमर से ओके स्कूल तमी ऑक्सफोर्ड से है ऑक्सफोर्ड ता ओके क्लास क्या कर गए 2 ओ ये सानो सो तो मखाता को सन कोई से लग सके तो मसी इसे के हम फ्री होना है तारे आई वाली साजगे तो मैं हमसु सो गिनांग बियार सो मैं हम नापी गनी अदो इसे होजिक से फिल्म कुम्बीरी ब्रा कमाई तोरी से आई से होजिक फिल्म खरगति कुमजरी हाबे तारे फिल्म कुम्बी बका ओ अदो चेगी आनबा फिल्म से कई फिल्म नो हाइदु सुमे आदु शेयर तोबिरमनि से आइगी ख्वाइ हान फिल्म से अखोइगी गकार गुमनी मैम ने इपू हैना खंगनबा मागी इचम चमना हाइबे फिल्म से मसिना आइगी फर्स्ट फिल्म नि ओ अदु फिल्म दुदा इसेना साइबर रोल से आई से मधुगी रोल से कई हाइ तारे अखोइगी इंगाव ngaujebi अदगी अखोइगी कोक से खराजु लेखाइ बा हाइद्रा साक बा हाइद्रा खoi दावले से उ यादबा आइना पंगाव दंगाव पंगता तानाबा अदुगुंबागी कैरेक्टर खक साजे ओ से साइ रोल अदो आई हुजी इसे दा हाइतारे इसे की हामा फिल्म से सिगी वीडियो मते उचगे बको मसी हम तेमिन सिने खंग मधु नुपा आइने नो सोइदर फाब सोइदर मधु नुपा फिल्म से साइ जे कहनी हामा फिल्म से कुमहली से मसी इसे ना पामना लौगिब्रा रोल से नत्रगा कोई डायरेक्टर दन पीबीब्रा इसे की कैरेक्टर करम कैरेक्टर येंगा कांदा मकोइना रोल से द पिरपनो हाइबदु कितंग म्याम द शेयर तोबिउनि से वारी से तसेंगना दि याम नुसिबो वारी ने दिको आइसे फिल्म से कुमनी अदगी सी फिल्म से द समाइना सिगुम रोल से फंगनी काय से आई सुंगन खलुदे खोगी फिल्म गी लम से द आइसे खोंग तारकनी हाबा बो आई खंगदिको आदा जिकी डायरेक्टर ओइबिरिबा काका इपू रघुमनी मागना अखोय बाबागा तिनायबको अदु मानी सम तिनाबा सिदा आइसे ओबो सिदा समाइना अदु ओजागी साथ पीसे फिल्म कुंबा यानी का सुम हाइबदो अमाइन तौबदगी नोंग इपू से येंबा लाए खोइदा अदगी आई उबदगी अदुदी यानी कान तौरगा दैदी समाइन तरो सुम चंगीबने फिल्म से अदुगो रोल से सिमक्ति समाइना सि सानी खोनिगदी कैम खंगबा लाइगिते अदो कोतान ताना नुपा दा कोतान ताना बो सान बने बको से अदो एना हाइजनिंग बना सिगी फिल्म से आइगिसु यामना लक याबा फिल्म ममने ना हाइजनिंग हाइबदी सिगी कैरेक्टर सिदा आइसे याम साना गिब्रा नत्रगा मयामना नुसिबिबा हाइगद्रको सिदागी सुम फिल्म से दुम मरी मरी दुम नेपा दुम लाख ओ अदो इसे याम साब से कोई सेंदोय खोमबी गुंबा अदो अदुंबा कैनि सिन खा कनबी अदुंबा रोल दा याम पीबको आव तौबदी तसेंबा कैरेक्टर पीबसे मिमीगी रोल से अखोगी कैरेक्टर दुदा अखोगी चुना खरगदिने अदुम अतप्पा सारगा ना अतप्पगी दा दुम लाखपा अदगी अफाउबी सारगा ना अफाउबीगी दुम चको समना हाबदा अखोगी जेबिनु होय अतपी नोंता सारमोय अदगी पालाइबी ममा पालाइबी जेमेमा माजु नोंता अफाय अफाबा साबबुदी यावे अदसु सुसन्ना हाइबम लेदनको अदो समाय तौदना आइगिसु खरा अफाउबा साथीबा अखोगी कोकता ओरो खरा ngautrang phaidang sumba character sinane ngonda chuna अदो सेगी क्वाजब लाखि फिल्म हम जुलै को यामना अदुगी फिल्म दना kai मिंग नो अदुना मित्रंग कैथे ओ मित्रंग कैथे को सेने फिल्म कुम मतम सिदा ख्वाइदगी वागी बनु मिसे वादी थमोइ काई हाइता नोंगाइ तबा हाइति पुसिदा मिदि थोमनि खले को असि कैनो म्या सेट तबे मसे थमोइ काइबबुदि नते यामना काइगिबबुदि नते अदुबु खय फर्स्ट टाइम हाइनिंगिसे ख्वाइदगी फिल्म शूटिंग दा चलगा वारिजे केरा लैरगाने करीमता तौदना फंबसे सिमु वाबा लैत्रे मयामनदी शूटिंग चले नुगाइरमगनी खोलि खलिद्रा मसी मेकअप तौरगा केरगा लैबसे अदुकी मति वाइ मसे आइना सुमाइना थेक्नकी बाइ तारे अखोइगी तामो केशव कुमार गी आई अमुक नते अमुक्तंग पुना नोक्सी अखोइगी सना लेबा फिल्म प्रोडक्शन गी जिकी फिल्म सिदने आइसे पुंग तारुक तारेट साइदगी पिकअप लाएको पिकअप लागा अदुदगी दुम चलगा खोइ मेकअप तौरे मेकअप तौ लोइरगा
ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯏꯔꯦ ꯅꯨꯃꯤꯠꯇꯣꯀꯣ ꯑꯌꯨꯛ ꯉꯟꯇꯥꯗꯩꯅꯤꯀꯣ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯔꯣꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯦ ꯑꯗꯩ ꯀꯦꯔꯒ ꯉꯥꯏꯕꯗꯨꯅ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩꯅ ꯇꯥꯃꯣ ꯀꯦꯁꯣꯀꯨꯃꯥꯔꯗ ꯇꯥꯃꯣ ꯑꯩꯒꯤ ꯁꯤꯟꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯣꯔꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯉꯥꯏꯕꯁꯤ ꯅꯨꯃꯤꯠꯁꯦ ꯇꯥꯔꯦ ꯑꯩꯁꯦ ꯀꯞꯅꯤꯡꯉꯦꯕꯀꯣ ꯉꯁꯥꯏꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯦꯔꯒ ꯑꯗꯨꯝ ꯐꯝꯃꯒ ꯃꯤꯒꯤ ꯅꯝꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕꯅꯦ ꯑꯗꯒꯤ ꯑꯗꯨꯀꯥꯟꯗꯗꯤ ꯁꯨꯝ ꯊꯣꯛꯂꯛꯄꯁꯨ ꯅꯧꯔꯤꯕꯅꯤ나 ꯀꯌꯥꯁꯨ ꯃꯤꯉꯣꯟꯗ ꯋꯥ ꯂꯥꯡ ꯀꯌꯥꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕꯗꯣ ꯑꯣꯏ ꯍꯥꯏꯕ ꯌꯥꯝ ꯀꯟꯅꯁꯨ ꯈꯪꯅꯗ꯭ꯔꯤꯕꯅꯤ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯎꯆꯤꯟꯅ ꯔꯤꯅꯥ ꯅꯪꯒꯤ ꯁꯤꯟ ꯌꯧꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁ ꯑꯩꯁꯦ ꯐꯔꯦꯗꯥꯅ ꯍꯔꯥꯎꯔꯦ ꯑꯗꯩ ꯔꯤꯇꯁꯀꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯟꯁꯤꯅ ꯀꯃꯥꯏꯅ ꯅꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯟ ꯃꯣꯇꯣꯔꯁꯤꯗ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯇꯧꯕ ꯁꯥꯕꯅꯦꯕꯀꯣ ꯁꯤꯗ ꯗꯥꯒꯨꯅꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯅꯦꯕ ꯗꯥꯎꯂꯦꯡꯒ ꯃꯕꯥꯅꯤꯁꯦ ꯊꯕꯛ ꯇꯧꯕꯒꯤ ꯑꯗꯨꯒ ꯁꯤꯟꯁꯤꯅ ꯑꯩꯈꯣꯏ ꯏꯁꯇꯤꯌꯥꯔꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯑꯃꯅꯤꯈꯛ ꯀꯥꯈꯠꯈꯤꯕꯒꯤ ꯁꯤꯟꯁꯦ ꯅꯝꯕ ꯋꯥꯅꯤꯗ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯃꯒ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯇꯥꯃꯣ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯁꯦ ꯐꯝꯍꯜꯂ ꯁꯤ ꯁꯤꯟꯁꯤꯒꯤꯗꯃꯛꯇꯅ ꯑꯩꯁꯦ ꯁꯥꯎꯔꯦꯕꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯔꯤꯅꯥ ꯐꯔꯛ ꯇꯥꯒꯤ ꯇꯧꯅꯩ ꯑꯁ ꯑꯩ ꯃꯁꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯋꯥꯕꯁꯤꯗꯤ ꯑꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯃꯌꯥꯝꯒꯤꯁꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯦ ꯀꯦꯔꯒ ꯐꯝꯕꯁꯤꯃꯨꯛ ꯋꯥꯕꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯑꯗꯣ ꯏꯆꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯤ ꯃꯌꯥꯝ ꯁꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯁꯨ ꯍꯣꯏ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯊꯥꯏꯅꯒꯤꯁꯨ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯐꯤꯂꯝ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯔꯥꯎ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯡ ꯆꯠꯄꯁꯦ ꯑꯗꯣ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯐꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯅꯤ ꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯅꯤ ꯏꯆꯦ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯁꯦ ꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯩ ꯏꯃꯥ ꯅꯨꯡꯁꯤꯕ ꯃꯔꯝꯁꯦ ꯈꯤꯇꯪ ꯄꯟꯕꯤꯔꯝꯒꯦꯔꯥ ꯏꯆꯦ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯊꯃꯣꯏꯁꯨ ꯌꯥꯝ ꯆꯥꯎꯖꯩ ꯏꯃꯥꯁꯦ ꯑꯗꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯉꯣꯟꯗ ꯑꯗꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ ꯀꯣ ꯏꯃꯥꯁꯦ ꯑꯗꯨꯅ ꯏꯃꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯅ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯥꯔꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯅ ꯅꯥꯔꯒ ꯂꯩꯌꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯑꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯃꯥꯁꯤꯃꯨꯛ ꯍꯦꯟꯕꯗꯤ ꯂꯩꯇꯦ ꯏꯃꯥꯁꯦ ꯍꯦꯛ ꯃꯥꯡꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯁꯦ ꯀꯧꯕꯝꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯣ ꯏꯆꯦꯒꯤ ꯍꯥꯏꯗꯤ ꯏꯆꯦ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩ ꯇꯥꯡꯀꯛ ꯑꯃ ꯃꯧ ꯑꯣꯏꯔꯤꯉꯩ ꯇꯥꯡꯀꯛ ꯑꯃ ꯍꯧꯖꯤꯛꯁꯦ ꯏꯆꯦꯗꯤ ꯑꯅꯤꯃꯛꯁꯦ ꯂꯥꯟꯖꯜꯂ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝꯗꯤ ꯂꯩꯔꯝꯅꯤ ꯏꯆꯦ ꯄꯨꯟꯁꯤꯗꯀꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯗ ꯁꯤꯌꯔ ꯈꯤꯇꯪ ꯇꯧꯕꯤꯔꯝꯅꯤ ꯏꯆꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯩꯗꯪꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯃꯁꯤꯗ ꯑꯗꯨꯝ ꯑꯍꯣꯡꯕꯁꯦ ꯂꯣꯏꯅꯃꯛꯀꯤ ꯂꯩꯔꯛꯀꯅꯤ ꯃꯁꯤ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯃꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯍꯣꯏ ꯅꯨꯡꯉꯥꯏꯔꯒꯁꯨꯀꯣ ꯅꯨꯡꯉꯥꯏꯕꯁꯦ ꯃꯈꯜ ꯈꯦꯠꯅꯕ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯠꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯗꯨ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯌꯦꯠꯄ ꯑꯊꯤꯡꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯏꯆꯥ ꯌꯥꯎꯔꯦ ꯏꯆꯥꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯍꯣꯡꯕꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨ ꯁꯨꯇꯤꯡ ꯆꯠꯂꯀꯥꯟꯗꯗꯤ ꯌꯥꯝ ꯋꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯈꯟꯗꯦ ꯑꯁ ꯅꯣꯏ ꯌꯥꯗꯦ ꯇꯥꯉꯣ ꯑꯩ ꯇꯥꯔꯦ ꯍꯥꯏꯕꯅꯣ ꯑꯗꯣ ꯏꯆꯦꯅ ꯉꯁꯤ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯀꯨꯝꯃꯛꯄ ꯐꯤꯂꯝ ꯃꯌꯥꯝꯗꯒꯤ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯗꯥꯏꯂꯣग ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅꯦ ꯏꯆꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯤꯂꯝꯁꯦ ꯃꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯁꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯁꯨ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯒꯤ ꯑꯩ ꯗꯥꯏꯂꯣग ꯃꯇꯦꯛ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯗꯥꯋꯣꯂꯦꯟꯁꯦ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯗꯥꯏꯂꯣꯒꯇꯣ ꯑꯗꯨ ꯃꯇꯦꯛ ꯇꯧꯖꯔꯛꯀꯦ ꯏꯆꯦ ꯐꯪꯗ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯒꯅꯤꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯕꯨ ꯑꯩꯅ ꯐꯥꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯥꯕꯒꯤ ꯅꯨꯄꯥ ꯐꯥꯕꯒꯤꯅꯦ ꯃꯁꯤ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦꯀꯣ ꯏꯆꯦ ꯃꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥ ꯐꯥꯕꯁꯦ ꯃꯁꯤ ꯊꯣꯛꯄꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯤ ꯌꯥꯝꯅꯕꯨꯗꯤ ꯊꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ ꯃꯁꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯏꯆꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯟꯕꯤꯔꯝꯕꯅꯤ ꯏꯆꯦꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯐꯥꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ ꯐꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯗꯤ ꯁꯃꯥꯖꯅ ꯍꯦꯛ ꯌꯦꯡꯕꯗꯀꯣ ꯑꯣꯠ ꯑꯣꯏꯕ ꯑꯃꯗꯤ ꯊꯣꯛꯏ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯐꯤꯂꯝꯒꯤ ꯑꯣꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯄꯨꯊꯣꯛꯄꯩ ꯋꯥꯅꯤ
ꯑꯁꯤ ꯁꯨꯃꯥꯏꯅꯒ ꯇꯧꯕꯗꯤ ꯃꯤꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣꯍꯦꯅ ꯍꯥꯏꯅꯗꯣꯏ ꯄꯣꯠꯅꯤ ꯃꯁꯤ ꯇꯧꯔꯨ ꯂꯥꯛꯎ ꯌꯥꯄꯣꯠꯇꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯅꯅꯥꯎ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦꯅ ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯄ꯭ꯔꯖꯦꯟ ꯇꯧꯖꯒꯦ ꯑꯗꯣ ꯏꯆꯦꯅ ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯆꯥꯁꯦ ꯑꯗꯣ ꯑꯩꯁꯨ DSP ꯊꯣꯏꯊꯣꯏꯒ ꯁꯨꯃꯥꯏꯅ ꯉꯁꯤ ꯀꯣ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨ ꯀꯨꯏꯔꯕꯅꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯅꯤꯡ ꯂꯩꯕꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯕు ꯁꯛꯈꯪꯕꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯅ ꯂꯩꯔꯝꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯆꯥꯅꯤꯡꯕꯗꯨꯅꯤ ꯏꯆꯦ ꯃꯔꯨꯗꯤ ꯆꯥꯅꯤꯡꯕꯁꯦ ꯀꯔꯤꯕꯨ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯆꯥꯅꯁꯦ ꯈꯪꯗꯦꯗ ꯆꯥꯅꯤꯡꯕꯁꯦ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ ꯑꯄꯣꯂꯣ ꯀꯩꯝ ꯀꯣꯏꯕ ꯂꯩꯇꯅ ꯏꯀꯥꯏꯕ ꯂꯩꯇꯅ ꯑꯗꯨꯝ ꯗꯛ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅꯁꯨ ꯌꯦꯡꯉꯤꯕꯅꯤꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯣ ꯏꯆꯦꯅ ꯆꯥꯅꯤꯡꯕꯗꯣ ꯉꯁꯤꯒꯤ ꯆꯥꯅꯤꯡꯕꯁꯦ ꯑꯩꯁꯦ ꯀꯦꯛꯀꯨꯝꯕ ꯑꯃꯗꯤ ꯆꯥꯅꯤꯡꯉꯦ ꯉꯁꯤꯁꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯂꯩ ꯇꯥꯕꯅꯦ ꯀꯦꯛꯁꯦ ꯀꯩ ꯐ꯭ꯂꯦꯚꯔ ꯆꯥꯅꯤꯡꯉꯦꯁꯦ ꯆꯣꯀ꯭ꯂꯦꯠ ꯑꯣ ꯆꯣꯀ꯭ꯂꯦꯠ ꯐ꯭ꯂꯦꯚꯔ ꯑꯣꯀꯦ ꯍꯣꯔꯦꯟ ꯀꯦꯛ ꯂꯩꯕꯗꯨꯁꯨ ꯃꯌꯥꯝ ꯑꯩꯅ ꯇꯨꯡꯗ ꯏꯅꯖꯕꯁꯦ ꯅꯪ